अहनबदा मरुइबा पाउ पिजरे मणिपुर लेबा फुरुपचा खुदिमक अमता ओइना पुनसिंदुना इंडिया दगी तोखाइबा मणिपुर लेबाक अमा सेमनाबा खोंजंग चंगसिनबा मतम ओइरे हाइना फोरम फॉर रिस्टोरेशन ऑफ पीस की कन्वेनर आसांग कसरना फोंदोक्रे मणिपुरी डायस्पोरा सिंगना मणिपुर की इशूदा प्राइम मिनिस्टर नरेंद्र मोदी ना तुमिन्ना लेबाबु यानिंगदबा फोंदोक्तुना यूएन हेडक्वार्टर अमदी वाशिंगटन डीसी मनाक्ता प्रोटेस्ट तौक्रे मणिपुर शांति पुरऊ हाइदुना सीपीआई ना दिल्ली की जंतर मंतर दा वाकट मिफम चथक्रे यांगंग पोपी ग्वालटाबीदा कुकी मिलिटेंट चिंगनब सिंगा खुलंगाकपा खुंजा सिंगा खुद थोकनख्रे अशोक अपन की चपचाबा पाउ फंगद्री चुराचानपुरदगी लांजेनरक्लबा सिंगे क्वाकचादा रिहेबिलिटेशन सेंटर सानाबा चीफ मिनिस्टर ना हकथेंगना चतुना यंगसिनख्रे अमदी इम्फाल वेस्ट अमसुंग ईस्ट की कर्फ्यू हयेंग नुमिदांग पुंग तरुक फाउबा कोमथोकले बिष्णुपुर डिस्ट्रिक्ट की नुमिदांग वाइरम पुंग मंगादा अदमक लेरे मैम खुरमजरे एलिटेवी मणिपुरी पाउ मियेंग ताबीबा सिंगबो विजयता खांगेबम ना तराम नोकजरे हौजिक मपुंगैबा पाउ मियामदा संदोकना पिजरे मणिपुर लेबा फुरुपचा खुदिमक अमता ओइना पुनसिंदुना इंडिया दगी तोखाइबा मणिपुर लेबाक अमा सेमनाबा खोंजंग चंगसिनबा मतम ओइरे हाइना फोरम फॉर रिस्टोरेशन ऑफ पीस की कन्वेनर आसांग कसरना फोंदोक्रे वाफम असी हौजिक लमदम असिदा ओइरिबा फिबम असिदा प्राइम मिनिस्टर नरेंद्र मोदी ना वाहै अमता हाइदना तुमिना लेसिलिबा असिगी मतांगदा मेजर खुलदा लेबा मणिपुर प्रेस क्लब दा पांगथोकिबा पाउमी सिंगा उनाबा अमदा फोंदोखेबने मांगना मखाताना हाइ मणिपुर दा थोकलिबा इरांग असिना मियोय कयागी पुंसी खांगुथक्ता पुंसी मांगख्रे मसी फाउबा प्राइम मिनिस्टर ना तुमिना लेसिलिबा असि मणिपुर गी मियांबो शासन ओइना उबने हाइबदा हाइमनबा थोकलोय थोकलिबा इरांग असी उसिनदना प्राइम मिनिस्टर ना यूनाइटेड स्टेट ता चटपगी वाहनथोक लेते तसेंगना मणिपुर दा माई ओनसिलक्लोइदबा लेरबदे मणिपुर इंडिया दगी चंद्रे हाइना तसेंगना लाउथोकदबने लेरिबा एमएलए सिंग दिल्ली दा चतुना नोन जगदबा मतम नत्रे तानफम असी यौरबदी लेरिबा एमएलए सिंग फम कोंदुना लेरगा लेबाक मांगखिबना चुम्ब्रा मणिपुर कन्बना चुम्ब्रा हाइबसे खंथबा मतम ओइरे मसीदा नतना एमएलए सिंग अमदी लेंगाकी ऑफिसर सिंग फम थादोक्तुना इंडिया की मायोक्ता इंडिया दगे तोंगानबा लेबाक अमा ओइनबा लान हौबा मतम ओइरे प्राइम मिनिस्टर नरेंद्र मोदी अमदी बीजेपी लेंगाकपो मणिपुर मियामना तसेंगना कंडेम तवे तौरिबा थोंग असी मखाताना चथदुना लेरबदे प्राइम मिनिस्टर ना मणिपुर दा लाकपा मतमदा चंगहंदबगे फिबम फाउबा लाकलोय हाइनिंगाय लेते हाइखे पार्टी की एमएलए ओइरिबा पुनमक से रिजाइन तौगदबनी मधु मतमदा अखोय मणिपुर की अफाब लाकदबनी सुमाइदा अखोयदा नमथाक तौरगा इंसल्ट तौरगा हा कया चही कया सानगदबनो अखोय की मी लोइना सिबसे गाइरिब्रा हाइबसे नसी फोरम फॉर रेस्टोरेशन ऑफ पीस ना अखोय थमजरी मरमदुना प्रजा मयाम दा अखोयना अपील तौनिंगबदी असिदी अखोयदा मखोयना सानरे हाइबसे अखोयना फाब तागदबनी अदुना अखोय मसे खन्नरगा चैनर लेबा मुहुत से तोखरसी तोखरगा अखोयदा इंडिया दा ओइना माय ओनसलसी एमएलए लोइनमक रिजाइन तौबिखरो अदुगा गवर्नमेंट ऑफिस दा लेरिबा एम्प्लॉई खुदिमक खुतक
resign to biro BJP lenga ta thamjari maru aina Prime Minister of India aduga Home Minister Amit Shah mabani bu thamjari mahak ma samak laga se so mayam pullaga akhoi issue kaya thamja khraba tarasu ngasi phaw mana athubada restoration purakrani hairen normasi ngasi phawda garimata tawthokta ta dum leiraga akhoi ki MLA singda Delhi da chalaga appointment PDP la oina kawda tori basibo akhoi ki MLA sing se minairo manairo ba akhoi ki MLA sing su somangnu noi sonmale chalnu kawrusu chalnu Chatpa Mahuda, MLA Royal Resign Tobiro, I quite Manipur, Donga country of my question, as I have said, I quite was how we get question from Doning Greba. Aduna, Praja Singh, Kanava Mahuta, Tena Mahuta, I quite, but on a meeting Tominaraga, Manipur City, India, and a treat Toribase, Masidi, Heman Kre Habalonda, I quite Punsalaga, I quite future Gitamak, Manipur Kikata Weber Planama Torisi, have said, Nasi Forum for Restoration of Peace now, Mayam Tamjari, Prime Minister does strongly, I quite condemn the way. Aduga mutumano da mawena sida lakke khoke harasu akoina athimba matam lakani aduna mayam su Jackson view akoi marakta khana chendenga saru hunjalaga moina ada nungaina leiba mongda tawkhre masi praja maya ima sing event sing punamak nasu mikap thokpio haibase ngasigi press release chinumik sida Forum for Restoration of Peace na akanba mongda akoina yaningda bu phonthokpag loina mayam da pukning chingsan bani. Thank you. New York to Labour United Nations Headquarters da Prime Minister Narendra Modi yauna International Yoga Day ge achawa thoram pangthoklingai da New York to Labour Manipuri singna Manipur da ing tappa pura u haiduna UN Headquarters mamang da khongjang sangsinkhre ngarang Prime Minister Narendra Modi na India dagi hokiba masing yamlaba miyamga amade yoga bu pamjaba atopa leibak singdagi lakpa miyoi singa loinana yoga gi thoromda saruk yake Tharomadu tongan tongan ba leibak singdagi lakpa nationality kaya saruk yabagi damak Guinness Book of World Record thamkibane mafam aduda masing yamlaba mitei singna tongan tongan ba placard sing paiduna khongjang sangsinke Placard singda Manipur da ing tappa lehenba pame Prime Minister Narendra Modi karigi tuminna leiribano asengba Hindu amana mihat mipun pamde Manipur kallu Manipur da hingsa sathaba lefalo haiba warul sing thake Amaramda Association of Meteis in America AMN Sinduna Washington DC Manakta Wakat Mifam Sathake America da Ladiba Tongan Tongan ba mafam singdagi lakpa Meteis singna protest aduda saruk yake protest aduda Tongan Tongan ba warol iba placard kaya su sizinake sangsiliba Wakat Mifam asigi matangda Wakat Mifam aduda saruk yakibi Dr. Rasri Kaisamna phongdorakiba wafam Today, we are gathered here from all over across America. We are strong, 70+ people gathered here today, requesting to our Prime Minister Narendra Modi ji to accelerate peace. When we request for peace, it's for everyone in Manipur, India. Imphal East District ki manung channa leiba yangang pokpi gwaltabi dagi khara changsilaga leiba mitei amade kuki khulga tainaba mafam amada kuki militant ni chingnaba singa mitei gi khulngakpa khunja singa ngase nungthil pung amarom tabada akanba maongda khothoknakre hairi ELITETV na fangba pauda mafam adugi mitei taba mafam da kuki militant singna nongmai kapsilakpadage mafam aduda leiba khulngakpa khunja singna su makhoigi license nongmai sizinaduna handuna kapki haire nakalani makta aso apan yaubra haibagi chapchaba pau fangbangamdre hojik su mafam adugi khunja singna nongmai kapna bagi makhol su tari haire mafam aduda security gi ahenba force su changsinkhre haire Chairagasida Kangchup area da Kuki Army ke achauba khulai paiba team ama chathok chasin tawduna leire haire mafam aduda khulai puthok pusin tawduna leiba miyoi asi sasat kawi haire ELITETV na fangba pauda Kuki militant singda khulai pithok pisin ki thabak tawi haire maangna pariba nongmai asi sniper ne aduga amana local mat ne haire
Club amadi nupi singi marakta wakalon mod manaraktaba nungainadabana chingba thorakpa asina maram oiraga lamdam asomda leiba loop tarani thoina punsinduna nongpal nongpokpana apunba loop haina mingthonba apunba loop ama sembani haina nongpalgi convener Laishram Vivekanandana phongdokre wafam asi ngasi Irangpan Thongkhong Kongpal Makha Community Hall da Oriental Youth Organization Club na sinduna pangthokpa paugi mifam amada phongdokkibane Mangna makha taraduna tongan ba loop kayagi oiba thabak thorang sing paikhanariba asida amana haiba wada amana tanaraktaba kaya marum thorakpadagi maram oiraga amatang oiba warep loduna amata oina lebinanaba sembane hayeng DC dagi top khongnang khong fawbada leiba ima ibel punamakna pung 3 dagi mari fawbada human chain semduna khongjang sangsingane masida saruk yabiyo miyamgi mahut sinduna chatkriba MLA singna unava phangi phangde haibagi mahut tangdangba amak khanglaga hanbirau yongna tan yenbagi mataudi pamde lan tawraga ngasi fawba kari kanaba purakhibage haina mahakna makhata khe eng nungthingi pung 3 taba matamda hairiba akhoi nongpalgi area da leiriba nupi khunai khudingmakki apunba saktam ama sagatuna porompat DC office dagi to khongnang makhong irin turen auto parking phawbada santi gi oiba human chain ama semjaduna akhoi ishwargi mafamda thawni jaba prathana gi thorom ama soidana pangthok chegani karigumba akhoi gi lenga ki mapi mapa obiriba Delhi da chatuna unaba chapiri anga mathau unaba chapiriba akhoi gi lenga ki thoburel singna adu unarure ada unarure natraga akhoi unaba phangatre haiba bafam si nattaba soidana akhoi solution amaga loinana hanbirakna ba solution yaudragadi iramda masida solution yaudri bokdi hanbiraktana ba haiba bahumda akhoi nongpalgi maigedagi chena thajaba thamjari isu asida akhoi maigei khudingdagi yungkai mai thaba hana sunaba hariba thong asi soidna Manipur government amadi India government gi maigedagi leban binaba santi puranabagi pandamda thamjaba loinana akhoi isu asida mayoknariba Jati Kodimanasu Mamang Takta Haukiba, Akogi Nagakuki land, Amadi Maiti Pangan, Tokiba Lana, Daribu, Anabapur, Kibage Hyper Pandam, Duda, Wakalon lesson number Webiraga, Akoi, Samselekba, Tawangsinga, Munamuka Hana Kupna Kantaminanaba, Amukahana, Nongpalgi, Makedagi, Set for from the Sitamjari. Hauzik oiriba irang asida khudong thiba taraba praja sing KB gi relief camp ta changjafam lauduna leiriba miyoi singda ngase singjamai makha naurem lekai de leiba naurem Basanta Kumar gi imung manungna nongmada changdaba yadraba potlam sing mateng pangkhre mateng pangba aduda naurem Basanta na phungdorakpada hauzik thokliba irang asida leifam leitaduna relief camp ta lanjena duna KB haikak mapalda lanjelakpa miyoi chani ga kunthrarom lei haiba pau tabadage nungaitaba ama faroppadagi imung manung tanaraga angama mateng khara pangbane loinana hauzik thokliba irang asi paliba lengakna athuba matamda loisinduna lanjelaktuna leiriba miyoi sing asibu magi yumda halanduna hanegi punsida lehennaba wafam thamke loiba si pongamda pokpa miyoi bagi jibani aduna miyoi ba pongamda pokpa miyoi bagi jiba sida akhoi gi hojik leiriba akhoi gi Manipur gi oina leiriba mafam singda leiriba rebu kem sing sida leiriba mi singse bakoi su miyoi bani ko haiba khanba thamoi sei kaping ba phawi ta chengna khoi su miyoi bani ba moina hingam do ba punchi do ai hojik leiba matam su ujaban matam sida leiriba phibam adigi BP stock ta hoba adigi angang gi mirol ba angang popa chumba ji uru bu thamoi sei ta chengna kaping ba phawi aduna masi yaragati asi akhoi gi paliba gomena Masih ang tang miyang changbiraga moigi leiriba rilbu kem singda leiriba miyo singase si khunda laitana ba amtang tahoningi loinana asigo muleba khoi gi awana tarba singase masi mapu mana thaujan wi waisunu haibo phonju thamni
Haukiba May Ohumdagi Thorakiba Tha Ani Father Roba Kangluki Irang Asida India ki PM Narendra Modi na Tumina Lesinba Yaning de Amade Manipur dagi Narco Terrorism Muthatlo Manipur da Kuki Singe Tongan Balengak Tambayaroi Manipur gi Saktam Kaibayaroi Manipur da NRC Chanahalo Amade Manipur dagi Assam Rifles Lokto Uhaiba Demand Tauraduna Uyal Wangbal Apunba Maira Paibina Sindunangasi Thawal District ki Wangbal Kaitel NH 102 da Miyamna Wakat Famduna Kongjang Jangsin Kre. Wakat Famadu Saru Yakibi Uyal Wangbal Maira Paibigi Secretary Ahibam Premilana Fungdorokpada Manipura Sing Asidi Indiana Mirai Biraba State Ama Oire Ngasi Ima Ibel Sina Ahing Taibang Kangdana Kutta Maira Paiduna Lambi Lamjauda Thoraktuna Lairiba Asi Kanagumba Amatana Insinduna Thorakpanate Ima Lepa Kandabaya de Haiduna Masa Masagi Tamoinungi Kolau Aduga Loinana Thorakibane Mitei Isil Inau Kaya Ama Labuk Lamhangda Siduna Taduna Leraba Matamasida Lengak Natumina Yengduna Leitokpa Yaningde CM Biren Amasung BJP Manipur Pradesh ki President A Sardapsu PM Modi Unabagi appointment Fangdabra Fanglagana Karigi Delhi da Chatuna Khong Thinduna Manipur gi issue asi address tauba ngamdriba karigino PM Modi HM Amit Shah CM Biren Amasung A Sardana Thokliba Thodok asi yamna laina lorabra Maitai Masing Kaya Siraga Prime Minister Modi na Thokliba Thodok asi lumna logadage Mapi Mapalitaba Lam Haibadu Kayam Kuina Legadoribano Maming Tegi CM Oiba Tha Ama Makai Helaba issue asibu solution Purakpang Amdaba CM Fam Thadopiro Fam Konduna Lebagi Matam Natre Haiba Wafam Singsu Thamlakle Ngasigi Wakan Mifamaduda Manipur dagi narco terrorism muthatlo Manipur da kuki singe tonganba lengak thambayaroi Manipur gi saktam kaibayaroi Manipur da NRC chanahalo Kuki militant singdagi su loktho Manipur dagi Assam Rifles loktho Kuki militant singna micham hatpagi thaong yaningde Mitei sing ST lista chalangadabane Athubada ing tappa purau amadi long live Manipur haiba placard sing sizinakhibaga loinana kholau kaya su lauke Narendra Modi amadi tholiba thodok asida mahakna tumina leisinba se aikogi ima sing asina yaningde habisi aikogi kholauni tawbadabu aikoina ngasi thorok leba kholau sing asigi marakta mahakna tumina yengno leithok pasing ase aikogi kangleisa kaya masing kaya siriba matamda mahakna aikogi issue sing asibu lobiga dabano haibido aikogi ngasibu leptana changsilak liba si khongthang asigi aikogi wahang ama oidi aikoina ngasi thorok leba ima sing ase Thawai Kubak the Haplaga, I could Thawai Asiga, Imale Pak Asiga Sinarage, Haiduna, I could Tolakoni. How's it my tasting in Lucing Bacanano, or Biribagi Habitu, a quiggy, Wahangi. The Wodabo, Mapima Palataba, Tanale Pak Manipur, Ama, Oide, Quigile Pakase, Karamatam, the Mapima Pala Cadabano. A Sigumba Manipur Toliba issue, Sigimatanga, Solution Purpangam Drabadi, a quiggy, Honorable CM Hum Tadok with the Matic Jare. How's it how the Mahana Pum consider Labagi Matotadre? Amadi, Misazi. Honorable CM Amadi, Akogi Sarda Devina, Hosi Pauda, Akogi Toliba Manipur issue Sibu line Lobibra. Karigim Tamata, Akogi issue sing a Sibu line Lobibano. My taste in now sing na Akogi Labulam Hanga Siduna, Yataduna Lay Matamasi Pauda Mahanga to Mina Yang Lay Bahabasia. Akogi Imasingna, Yam the Pendaba, Akogi Tamoida, Nuaitaba Mapawi. Peace and Relief Committee Kekmanasu Sinduna Kuki militant singna Chatarak Liba narco terrorism Gitong Yaning the Bafongdok Laduna Kekman Jila Kaitel Community Holda Mitei Pangalamade Mitei Puna Wakat Mifam Famduna Kongjang Jangsin Ke Loinana Irang Asida Lake Draba Singi Tawaina Ingna Chikna Leirunaba Minute Amatumina Leptuna Awabaso Fongdoke Wakat Mifamaduda Saruk Yakiba Laurembam Soro Kumarna Fongdoropada Manipur Mai Horaba Tanfam Yorok Laba Asida Lamdamasigi Lairiba CSO Singh Habadi Kokomi Amuko UCM Nachingba Loop Singh Asina Tongan Tonganba Magi Apamba Tawasi Tawbiragano CSO Singna Punna Punsinaraga Bharat Sarkarna Tabigadaba Maong Amada Punna Warep Lominaduna Mai Paknaba Honabiyo Soidanasu Tabirakani Khale Manipur Laiba political party Singsu Dolgi Kenaba Thadok Nabiyo Punna Chatmin Nabiyo Tokai na Chatpa Asina Prime Minister Narendra Modi Amadi Union Home Minister na Thawoidaba Oigani Haina Khale Manipur Imalebak ki damakta Aikoi Amata Oina Punsin Minasi Haike
Mifam aduda wa ngangkhibasingna tha ani fadaroba irang asibu athubada mahausagum ingtappa tangdu leitaba punsi amada puraknaba honabagi mahutta India amasung Manipur lengak anina tumina leiselli haiduna yamna kanna yaningdaba wafamsing thamlake Loinana wangang kiba maitei pangal singi maikaidegi su miyamna sangsiliba khongjang asida angamba mateng pangba yaba pangani hainasu miyamda phongdoke Wakan mifam aduda su loktho'u Manipur dagi Assam Rifles loktho'u Manipur gi apunbagi saktam kaiba yaroi amade Manipur da NRC chana hallu haiba placard sing sizinnakibaga loinana kholaw kaya su lauke aina adu dolge MLA ni aina adu dolge MLA ni habis tokpiro okhoi khudemak Manipur imagi damakta seba tawnaba Manipur imagi aduguma integrity ngangnaba ka khiba MLA singina makhoi punna table mta phaminaraga ruling da leibabu oiro opposition da leibabu oiro rajniti tongan ba mayam da tongan charna bagi mohta pulap punsale haraga home minister natraga prime minister wafamam khak punna haibina mtam da soi da tagani haina khanjai loina na ngasi makta prime minister na unana bagi appointment pi da base sigum tongan na lakpasina tongan ba haibung man ba mo ngasina pi da bo eramba yai haibasisu ngasi khoi mifamdagi saitagi haijani maramasina thenglabasi thengna ngasi maktagi mikobasi maktadagi sigum kabire MLA sing amasung rajniti dolge tongan ba lebiru punamana punna phamine haraga sigum ba kasunataba ukila loba amga tawniba su se matam khitang withdraw to holaga sigum ba tangdu leita Manipur da thokliba kanglop ki irang na maram oiraga lanje naraktuna Thobal district ki Wangjing Kodom Pokpi Sports Complex ta hangthokliba relief camp ta sangjafam lauduna leiriba singi damakta ngasi Thobal ningombam mamang lekai amade nongangkhong maning leiraki mera paibi lupna ngasi tengbang polap sing pikre Chana thaknaba polam sing firol na chingba tengbang polam piba aduda saruk yakhibi okram manoramana phongdorokpada Bharat Sarkar amadi Manipur Sarkarna athubada warul sil ama puraktuna lanjena ragliba singbu masa masagi yumda tangdu leitana leiba phanganbiu haike Ngasi Manipur gi Chief Minister N Birenna Churachandpur dagi lanje naraktuna tongan ba mafamda leiriba singi rehabilitation center ama kwata sanabaki matangda hakthengna chatuna yengsinkhre ngasi gi mahaki khongchat aduda PWD Minister Govindas Konthozam Moirang Kendra gi MLA Santi Su saruk yakhe halakpagi lambida Moirang amadi ningthau khongda Ima Ibel Singasu unaramke Ima Ibel Singi maikaidagi athuba matamda Manipur da santi puraknaba honabiu haibaga loinana tongan ba wafung kaya su thamlake Chief Minister gi maikaidagi su mahaki angamba thakta honagani haibage thajaba pirambaga loinana Ima Ibel Singdagi thawjal su nijake Sidagi mogi mi amam da mi manga le dun sima phungde le ko alu ko tuma boi tawre si apoi na tu tawai sa keno school policy hingum se adu nai koi ahing tum de koi kan honari security kin melo le akoi mani uri sida loide sigi dorbung sida akoi mani se san akoi mani adu na madugi poto koi na taw go mena tawri koi na sinari adu na koi bakhat kan mari leng de na dam koi mayam punama lai adu hujikta ai sida lakte ngai da ko advisor ne Chief Secretary ne DG ne SP mayam OC mayam yor kana meeting to ma su Paugi manak thana te me bram tang lomina se Aina thabak tawi nang na thabak tawde nang a khungum dagini aigi nubi oina lokshan badane nang matik jade matam du kari mata khalaudro ashuk chaw khalab matam sida adugum bado yam serious oin lori kari gino kari guma nangi na san bido iramadi kari oigani hey tumelew aigi sang nubi ga nang gane tha yam khenai kai shu leitaba nang na chagat ka ngang go saradana hey Lan na thauram Malem taibang pala sida aikhoi khwai pumnamakka loinaramba Yumnam Surjit Kumar Meitei
Laishram Suresh Meitei Moirangthem Heman Meiteina Mapugi Sintha Loiraduna Aikoi Pungnamakpu Thadok Lamlaga Haukiba Chechat Tara Humdoi Taruk English Aniga Kunga Humdoi Kumja Ingagi Kungamangani Panba Leibak Popa Numitta Makogi Thawaina Mapugi Leikolda Leirangi Lenam Uinatin Kre Chatliba Chechat Taranipan Taruk English Aniga Kunga Humdoi Kumja Ingagi Kuntrani Panba Nomaizing Numitta Mangani Leihun Tamjaraga Chatliba Chechat Kungamari Taruk English Aniga Kunga Humdoi Kumja Ingengi Tarukni Panba Thangza Numit Asida Lana Thoram Numit Thokle Thoromasida Ahalaman Ima Ibel Maruk Mapang Sagainatai Ichilinau Haumin Kaminarakpa Equinity Sakhang Jahodraba Kwai Tarana Matam Chana Lingbidaktuna Mapugi Minkai Tabiranaba Amadi Haikat Lekat Tamba Yaubiranaba ELITETV ki Khotangda Pauzenjari Ayuk Pung Nipan Laigi Thoram Hoba Ayuk Pung Mapan Isai Hoba Pauzenjari Bising Yumnam Ongbi Tanobi Leima Surjit Kumar ki Loinabi Laishram Ongbi Ibem Leima Suresh ki Loinabi Moirangthem Ongbi Ngaubi Leima Heman ki Loinabi Oksu Ningthem Chakhul Community Hall Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibusing tha amagi manungda fahanba ngamle. Khong hamba nungai tabasu numit mangani gi manungda fahanba ngamle. Piles haibadi nungsang nabasu chama da chama fahanba ngamle. Cholesterol wangba numit kunida normal oina lehenba ngamle. BP wangbasu tha amagi manungda normal da lehenba ngamle. Umnamak natural oiba anoba hidak makal singna laying jabani. Haksang da sokadaba side effect amata leite. Makatana hidak chabagi mathausu tararoi. Akopa moral gidamak ngasi maglengsin birau Diabetes Hospital, Jennings Road near Punjab National Bank, Porompat. SS Career Solution na Chahitara Hena Kunai Sida Ladiba Naharol Singbu Achumba Sinfam Mama Kangjana Bagi Kudom Jaba du Mapung Fana Pina Bagi Damak Specialized Oiraba Tim Kaya Semdona Angang Singbu na Ringay Dagi Koiga Jana ba Sinfam Gimaramda Sing na Mari Makong Taktuna Afaba Kunayama Oirak na Bahona Duna nga Sifawala Career Solution Amagi Chap Jana Guidance Tiba Haibasi Arriba Dinate Adubu Iburgedi Toina Nunsa Tiningai Oitre SS Career Solution na akak naba plan amadi expertise singa putsinduna sa chakhnatana community level dagi hauraga adom gi paidagi chanaba sinfamadu mai pak na chatnanaba same sagani aikoi gi mamal yamlaba naha singbu tungge chuwalambe lamada lamjing haurasi SS Career Solution na piriba khudong chaba singasi khopna khanta haurasi Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated toba Indian Nursing Council amadi Pharmacy Council of India na recognized tawraba college asida chaliba academic session asigi akagnaba sit masingi admission hozare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT, amadi BSc Operation Theatre Technology Operation, BSc OTT, hariba coursing asigi scholarship ki kudong saba su pangbigani amadi meritorious students singi oiba tongan ba kudong saba mayam amalegani akopa morog dama 9856575163 college address Pangai opposite MPTC da lengbidaktuna ngasimak kudong saba silawiu.
40 years of trusted diagnostic service, Babina Diagnostics. Braki matung na taram na upjari makataba pau pizari. Kuki militant singna ngaihak leitana nongmai kap silakpadage lau singubagi thabak amata tawba yadre Manipur lengak na yengsinbiu haina kadangban ge khunja singna phongdokre. Wafama singasi Universal Mother Organization UMO ge lamjing makhada kadangban community hall da pangthokiba paumi singda lamdam adongge awan hungai gi paudambagi thoramda phongdokhibane. Paumi singa unaba aduda khungang adugi khunja elangbam santina phongdokhibada Manipurda Assam Rifles amadi RAF Thamjinduna misam miyambu ngakpibagi mahutta onsinduna misam miyamda phuba loinana otpanaiba tawriba ase tuminna yengduna leithokloi asukuiraba matamsi fawbada paliba sarkar asina tuminna leithokpa pende athubada irang asi loisillu chingya tamyada leiba khunja singdi lau singu tawgadaba punamak kuki singna nongmai kapsilaktuna lau uba yadana ba ase paliba sarkar asina makhoigi puk thakpi gadra haiba wahangsu hangke Manipur da oiriba phewam sing asilasen bang ngamdriba akoi gi IGR sarki su akoi pham lakho ka dabani hauji oiriba phewam asibu central government na mamata na khangwi duna Manipur gi praja miyam gi damka yengbiraga atu matam da akoi gi sati oirang bagi sati lakna bagi thabo atu matam da packet view toina na akoi na haijaning badi singung singya da leijariba khul singa da hauji lok sing ubagi matam madu lakla bani Lalo mata masih dah lomi singa, kota aing khul ngauraga, tumham sabut tumba sadak sahi lo udabaya desa udabaya de maram de koi khungang singhong ka tajari ba singhong singa labu lama lejab koi de lok sing uraga saja bani lok sing uraga saja ba sida koi na lorang suba chapa matam da kuki singna mathak tagi nomai kapsan biduna koi gi lomi singda koi asuki matik awa pire Maram masina masigumba thawong sing asi akoi gi lenga asina tumina yengduno lehopi gano maram di akoi lawai thwai da lejariba singhom singa lejariba akoi di lawsing uraga saja bani aduna law udraga de akoi karmane hingani akoi mayam kungang asida Manipur leriba singhom singa da leriba punam asi Manipur gomena matam subada thakung ambi gaduri bra kari tumina yengduno legribono masine akoi na mangasi thamjariba se aduna hairibo wafam asi athu matam da waresun purangna bo hona biu Tongan ba furup Singapore na kundamina ba New Lambulan asida ekoi masen ki marakta lana uhanba yaba thabak sing chatharakpa amade numit yangkhai ni rom suraba curfew thamjinba asina mafam asigi miyam angakpa fangna wanare haina nongpo Inkol Pioneer Club ki secretary mayang langbam samanandana phongdokre wafam asing asi Major Khulda leiba Manipur Press Club ta pangthokiba paumi singa unaba mada phongdokhibane mangna makhata na hai New Lambulan asida mitei singbu lana uhanaba RAF की पर्सनल सिंग यावना होनादुना लागले मसिगी मनुंग चन्ना मुस्लिम इसिल इनाव के दुकान अमा मई थागने तौरंबा थओंगदा चेनबा RAF की पर्सनल सस्पेंड तौबा मियामना अपेनबा ओइदे करिगिदमक मखोइना थबक असि सथरिबनो हाइबा असेंगबा खंगबा पामे थोकलिबा इरांग असि चीफ मिनिस्टर ना अचंबा वाफम खरा फोंदोकलुबा अदुगिदमक थोलकपा इरांगने कुकी सिंगना पामलिबा थओंग सिंग मखाथाना चथबा याररोय अमदे लमदम असि मखोइना डोमिनेट तौदुना लेनबा होनारकपने वानरिंगै चेरक असिदा सेंडोय लौबा अमदे मरुप सिंग लेकाय असिदा तौबा लेपियो करिगुंबा हारिबा वाफम असि थवैदबा थोकलबदे मदुदा थोलकपा अफफता मसा मसाना दायित्व पुजगदबने हाइखे लेरिबा कुकी मिलिटेंट ने खंजरिबा सिगा सेंट्रल फोर्स का लौतुनरगा अमु अखोयदा अटैक तौरक याबगी अकीबा लेबना अखोयगी मनाक नपुदा लेरिबा अखोय नो पोइंट अवांग लेकायगी मरुयना इमा इवेंट सिंग अतोपा लेकाय लुइ तौरिको अखोय लेकाय हाइजबनी हाइबा अखोयगी इमा इवेंट इचनो मैमसे अहिंग तुमदना पुंग मरिबो नोंगानबो संगेबा कर्फ्यूगी अवाबमा अहिंग तुमदबगी अवाबमा अदो कोई थबक सुबम दोबम खंगदना लेरिबसी अवाबा मैमसे होसि फाउदा सरकारना करिगुमा मियंग अमते यंगबिदना मखोयगी मियंखैनि मखोय इरांग लेबा मनुंगसे मै कई जारा लेइनो मनुंगदा लेबा कुकी मैमसे अखोय मेटे जानिगा लेत्रकांदा मुदि कदाय जारिनोबा इजे अदुना मखोयना लौतुनर खोयदे अटैक तौगदना कीबामा अदो अखोय चाबा फंगतबा पुक्की लानमा यौसलकबा असी मयामसे येंगुरगा हजिक लेबिरिबा कुकी इचनाव सिंगसे इचनाव हाइबो हाइनिंगद्रमना सिगी इंटरप्रिटेशन से लालाद्रायना मदुना लेरिबा कुकी सिंगसे लौथुपिगो अदुबो इरांग लोरे मतुंगदा गवर्नमेंट की एनी पॉलिसी अमदा सिलपदा अफबा ओइरक्सनु मदु कोइ एक्सेप्ट तौजगे हजिक योने लौथुपिरो इरांग से तंग नेमदहन बि अकोइबजे निमि जंखेनि कर्फ्यू थमजलगा कोइ कमानि हिंदुरिगेबा असिमा हाइजनिंगे अदुगा
मथंगी आइना हाइजनिंग बसे ऑनरेबल होम मिनिस्टर अमित शाहना हाइकिबदा अखोय हजि थोबि इरांगसे मैतैना एसटी डिमांड तौबदगिना हाइबसे अखोय तसेना कंडेम तौय मसी याजनिंगदे मसीदि नत्ते मसीदि अखोयगी ऑनरेबल चीफ मिनिस्टर पाबुंग बिरेना अचुम थोंथांग थांबगी अचुम ngangbagi मोगी पोपिना थत्पा ड्रग लडवनबा अदे रिजर्व फॉरेस्ट इलीगली हुंदा लेता सलिबा सिंगसे हिंगुबगी नि खोय खांगी मसीदा नते कुकीना पामा मिसे अते नते मखोयगी तोंगाम एडमिनिस्ट्रेशन गी हाइजबाने नतदा मणिपुर पुंबजे मोगी कुकीना डोमिनेटेड तौरगा पानबा पाममने मसिग मैक लेपुबगिनेना अखोयना लौजै लमदम असिबु कन्नबा होनबा मतमदा खामेन लोकता थवाइना पोंथा पिख्रबा अथौबा मापनगी याताफम ओइखिबा मफम अदु फॉरेस्ट रिजर्व एरिया लाउथोक्तुना मफम अदुदा मखोयगी ओइबा खुबम साहनिंगबगे अपाम्बा इरमदम कन्बलुब इकलगे एडवाइजर आयेकपम कावबना फोंदोक्रे वाफम असि मेजर खुलदे लेबा मणिपुर प्रेस क्लब दा पांगथोखिबा पाउमी सिंगा उनबा मदा फोंदोखिबने मांगना मखा ताना फोंदोखिबदा लमदम असिगे अपुनबा सक्तम काहेंदना थमनबा होनबा मतमदा मखोय मापनगी पुंसी खांगुथक्ता मांगखिबने कुकी सिंगना लमदम असिदा चथरिबा थवंग सिंग असि मियामदा लाले हाइना सेंगदोकफम थोई लोइनना खामेन लोकता पुंसी मांगख्रबा अथौबा मापनगी श्रद्धा हयेंग जुन कुनमरी असिदा मफम कयादा पांगथोकदौरे मयामगी अपामबगी मतुंग इन्ना लंबोय खुलदा लेबा इकलगी हेड ऑफिस तसु अथौबा सिंगबु इकाय खुमनबा उतुना हैकट लेकट तंबगी थौरम पांगथोकनी हाइके आंगसिना थिलगा मबु ओटलगा अदुमाइना यामना सिंगम नंगमदना अदुमाइना हाटकिबा अदु ओइबा तारगदि लाक्चनिंगी बो वाफमदि अदुगुमबा मखोयगी लाइसंग असि मिहात फमला नत्रगन मिहात पुंगला हाइबगी वहंग कयाम लाक्तबा नतो माइगी कयादगी अदुगुमबा लानफम अदुदा थवाइना पंथा पिख्रबा मफम अजै यताख्रबा अखोयगी अतौबा मफंदो मनपुर गवर्नमेंट की माइकई अखोइना हाइजनिंगी मदुदि मफम असि अखोइगी प्रोटेक्टेड फॉरेस्ट एरिया अमोइना थंबीरगा हाइरिबा मफम अदा अखोइगी वार्ड समिति अमा सेंबिदुना मफम अदुगे हौरिबा लैरिबा अखोइगी सिंग मरु कोबा सिंग उरी वारीदना थलबा सिंग अदो अनोबा प्लानेशन तौरगा अमुक हन्ना अखोइना उमंग सेमकटलगा अदुगुमलबा मफम अदो यामना सेंगबा मफम अमोइना थंबगी अपामबा मनपुर गवर्नमेंट की माइकई थमजरी लोइनना हाइरिबा सिंग असिदगी हौरिबा खामेलोक तोरेल हाइदनसी अखोइगी सांगलबा अखोइगी खुनसांग अमा लेरिबा अखोइगी नुंगसम उयुमपो तेरापुर लंबोइकोन अदगी अमुक उयुमपो तेरापुर नत्रगन उयुमपो अमालिकाय हाइन लेरमिबा खुनजा मयाम असिना लौ सिंगु तौबदा अदुकी मति खुदोंसाब इथैगी सिंग फंगबा अदुगुम सिंगदोंग असिदि हारिबा तोरेंजी सिंग चेनबा गमदि लाइरदु पूरा तलगा हजि लंबी ओइना तंगगा लेरबन करिगिनो ngसाइगी मखोइना ड्रग थाबगी कॉपी थाबगी अदुगुमबा मखोइना कोकथोकदुना ngसाइगी उवा होरक्तबगी हारिबा सिंगम तुरेल सिमसु कंखब अदु ओइबा तारगदि अखोइना ngasi हौरुरिबा लान लाइबा लानसि कनाना होरकपा लानु कुकीना होरकपा लानी अखोइनि दिन हौबुलेखिदि मखोइना अदुगुमना इरांग सागलगा मखोइना अखोइगी फुरुप येलहुमी अखोइगी अतमना मैतै हारिबा कांगरुप असे पुरा मुथले हारिगा मखोइगी अतोपा म्यांमार दगी संगिबा अदुगुमबा मितोपसिंग अदुगा हान लेरमिबा कुकीसिंग असिगा पंसिनरे हारिगा मैतै अखोइबु लोइनमु उतके अखोइजी हातोखरगा अखोइजी लेहंद्रगा मखोइगी ओइबा कुकी होमलैंड अम सेंगे तानगे हाइबनि मसिगी वफमसिदा अखोइ याब सुंगम ngam अखोइगी मणिपुरगी ngमखैसु काइबियारो लोइनन इपाइफुसिंगना थमिरमबा अदुगुमबा अखोइगी ngमखै अखोइ काइहललोइ काइहनबदा अखोइ यारोइ हौखिबा थासिगी कुनमाथोइदा क्वार्टागी वार्ड नंबर 7 अमदि 9 गी लोनाबदा बॉम्ब पोखाई हंदुना मियोय तरुक सोनखिबाबु ऑल मणिपुर मुस्लिम ऑर्गेनाइजेशन कोऑर्डिनेटिंग कमिटी अमोको की सेक्रेटरी जनरल वाहिदुर रहमानना अकनबा मोंगदा नुंगाइतबा फोंदोरकले वाफम सिंग असि हप्तादा लेबा अमोको की ऑफिसता पाउगी मिफम अमदा फोंदोखिबने मांगना मखा तारदुना मुस्लिमना नमना खुंदाबा मफम असिदा असुमना तौरिबा असि करी नुंगाइतबा लेबगिनो मसिगी मरुमदा तोंगानबा एजेंडा अममुक लेब्रा थोकलिबा थौदोक असि खंगना खंगना लेंगाकना तुमिनना लेथोकपा असि लाइबक थिबने इरांग असिगी वारिसिल पुरा उ इंगना चिकना तंगदु लेताना लेनाबा खनाबियु लोइनना लाकदोरिबा इदुल जुहा सिदा लाइगिता ओइबा थौरम तमक पांगथोकनबसु महांगना अपील तौखि ethnic classes asina maram oraga manipur da wahallakliba phibam asing asibu normalcy da purakna bagi damaktani haiduna pangal khunaina numit adudagi hauduna ngasi phawba peace rally toss rally sit in protest human chain amadi slogan laubana jingba pangal taba manipur gi mafam amadi mafam khudingmakta amadi manipur gi mapanda laikhriba lam khudingmakta su chathaduna lakpani ngasi phawbada
India government na spectator oina silent oina leiraga leibase tasengna India government gi maikai da akhoi condemn tawbaga loina laibak thibani haibadu phongdok jage masiga mari lainana India government gi home minister so haukiba me gi tang kun ma panda Manipur da laktuna numit humni chupna leiram laga Kamlup masel gi marakta tholak liba irang asi loishanna bani haiduna Manipur da lairiba CSO sing adagi ministry sing aduga to patongan ba stakeholder kaya ga unaduna numit tara mangani gi matam piram laga hankibani adobo ngasi phawa karigumba amicable oiba solution ama phawa puraktana lairibani sigi makha tarakpada hojik hayeng tang kunmari June gi tang kunmari asida all political party gi oiba mifam ama Delhi da kauriba asina su akogi Manipur da normalcy purakpa yaba amicable solution ama purakani haibagi thajabadu thamjabaga loinana India lainga ki pukning chingsinjare Paugi marak thana ten break amamuk lominase Admission Open, R&T Institute and Aviation Academy के लाकतोरी session 2023-24 के admission हाउसरे Institute asi Ministry of Corporate Affairs Government of India na well recognized तौरबा अमति 5 year service complete ओइरबा Manipur da अमतंगाइरबा Air Hostess Training Institute amani class 12 pass तौरबा Mahairoi Singna tungi afaba career amati aviation industry da चंगनिंगबा सिंगना मिंग चनबिबा यारगनी male and female punna apply tawba yaraba 10 to 15 years flying experience lairaba trainer singna train tawriba 100 plus students placement pikraba institute asida tongan ba course singi khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken English and Hindi grooming guest lecturer session resume making mock interview service classes first aid interview preparation Zumba class swimming class amati airport visits institute asiki staff single loinana placement assistance ki damag Imphal amati atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amati online inquiry ki damag contact number asida call tawbiduna tanabiu 7005970470 natraga 81320922225 Lana Thauram Malem Taibang Panasida Ekoi Kwagi Irakta Tinjaramba Laishram Bankim Chandra Atopamaming Abung Mathaina Magi Nungsi Jaraba Imung Manong Sagaina Day Amadi Maruk Mapang Kwai Pumna Mapu Thadok Lamlaga Haukiba Chaychet Tara Hundoi Thataru Kumja Rising Aniga Kunbu Hundoi Kumja Ingagi Kunga Mangani Panba Leba Popanumita Kamen Loki Aigezang Kunda Tokiba Laibaktiba Thaudokta Taibang Chengjen Loireduna Tengban Mapugi Lekolda Leirang Linam Una Tinkre Lakliba Chaychet Taramapan Thataru Kumja Rising Aniga Kunbu Hundoi Kumja Ingengi Nongmapan Baning Thaukabanumita Mangani Lehun Tamjaraga Lakliba Chaychet Kungamanga Thataru Kumja Rising Aniga Kunbu Hundoi Kumja ingen gitaret ni panba nomaizing numita lana tharong thokle numit asida leiki drabagi thawaina tengban mapugi leikolda ingna chikna leijarunaba angamba kharadang langjaduna taibang mapugi ngaklo khada sidaba mapugi mingkhai rolga loinena katchagadori Thoromasida ahan laman ima iben maruk mapang amadi iche ichal CSO sing club sing amadi lamdam segi ima loop sing pumnamakna matam chana lengbirakuna sidaba mapugi mingkhai rol tambiranaba Elite TV gi khothangda pauzenjari Lana Thoromasi imungi phibam namaram oiduna imung manung neta club amadi khulon ironaba laikai sing CSO sing Club sing amadi lamdam segi imalup singalunina pangthok jaragani pauzen jariba imung manung amadi neta thorom mafam kangla sangom sang awang lekai community hall Imphal East phone number 7005259973 amadi 9366576106
Admission open. Manipur University Kanchipur gi manakta leba Temple of Learning Toll amasung Temple of Learning Degree College ki 2023-2024 gi admission tawjari. 11 class Science, Arts amasung Commerce. Degree College ki na General Course ta BA amasung BSc, Professional Degree Course ta BBA amasung BCA ni. CCTV camera na monitor tawraba classroom amadi campus matik charaba playground, well equipped tawraba Science, Arts amasung laboratory taret. Lising kaya gi larik leraba library ahum quality education bu pamjaba mairoi sing mama mapa amasung guardian singna athubada mingchan bi ho sit akaknabani selection test leiroi ahan lakpada kudong sab pizegani agopa marol office dagi mobile website amadi online kuthang dagi phangbigani. Admission open. Central Academy Khabam Sumraithong. Manipur laiba CBSE da affiliate toba khwaidagi phaba school singi manungda ama oiriba Central Academy Khabam Sumraithong Manipur ki Kumsi Sahigi class 9 gi akaknaba sit khara amasung class 11 Science Arts ani asigi mingchan ba hojare. School asi yamna mayon chumna fagalakliba national thaki awardee kaya puthokliba makal makha kaya gi state and national level competition da gold medalist amadi prize winner puthokliba school ni. Leibaki awabada saruk yaba oina class 9 gi de admission fee amasung tuition fee lodana lemna mingchan jagani. Class 11 gi oina AISSE 2023 amadi ISSLCE 2023 da 90 PC amasung masigi takta phangba angang singi damak admission tuition fee lodabatan natana textbook su lemna pizagani. Smart class ka loinana angang singna lairik pagadaba matamda tuition chatpagi hainabi thadok hananaba strict oina class tawgani khangdriba fawba takpigani. Leibaki irangi awaba nangliba singidi aikhoina ngamjaba thakta mateng pangjagani. Class 11 gi admission fee lupa lising manga loinana prospectus lupa chani punna lupa lising manga chani khaktani. Akopa morol gi damak school gi office ta tanabiu. Imphal East District ki oina Higher Secondary Examination 2023 da percentage masing khwaidagi wangna first division da pass tawba Royal Academy of Science Wangkhayamadi kongbagi class 11 Science 2023-24 da tamnaba admission process hauzare. Ahan by admission tawba satra chamada textbook lemna fanghangani loinana admission fees lupa lishing taruk oigani. Bus amasung van service na chingbaga loinana hostel facility su leigani. Akupa marol gidamag Royal Academy of Science ki Wangkhay office da lakpiu. Break matungda makhataba pau pizare. Hayeng India ki Home Minister Amit Shah na pangthokadoriba all political party ki mifamda saruk yarunaba Shiv Sena State Unit ki Vice President Wairangthem Tikendra ngasi Imphal thadokre. Mifam aduda Manipur gi oiba tongan tongan ba wafum kaya pukhatkani haide. Manipur gi hojik oiriba phibam asi political gi solution pura u haiba dabi ga loinana ngasi Delhi gi Jantar Mantar da CPI Manipur State Unit na sinduna wakat mifam chathakre. Wakat mifam aduda CPI Delhi State Council su saruk yakhe. Tongan tongan ba warol iba placard kaya su sizinake. Wakat mifam aduda CPI gi luchingba kaya na Manipur gi hojik oiriba phibam asi matau karamna oirakhibano Haiba Marik Jumba Wafam Thamke. Kongjang asigi matangda kongjang loi amana phongdorakiba wafam. Asiguma pibam ngasiga thana numi jangkai ni surba sida bari gumba jasinaba pora pagi mami amata uraktaba adu Manipur gi praja aikhoina di ngasigi ahinda laktana nungdinda makhoina ngamba aikhogi Sinya tamyada laijariba aikhogi praja singa sida kuki militant singna masida lakna nongmai kapsan ba mihat mipun tawraba phawda ngasi gi center da paliba BJP government asina karib ta masin nachung dabida mana tasan na dabida amadi utsan na dabida madagi ngangthok dabida nakoi tongnaranu haiba posenga sibo wahi amabo thamdaba haiba se masi yamna thina ikai ningai ni BJP ki party gi oina adubo ngasi di aikoi khongtham lengdana aigi irap Iraiba iramda mase kandaba yade aduna aikoi si amuktang di mase tabi yu haidana aikoi warning tawba laksari bani maramti kari gino haibada asi yauna siraba tanja asida Manipurda mai saktana haudana miyoi kayama lanjena dana lairaba amadi anna ayeki problem adagi angang sing larik tambagi education gi problem da soiriba department khudimata loina function tawba ngamriba loina ba hiram khudimata difang oina tawraga lairaba mata masida ngasi di BJP government asina jenga ga tasan nadana tumina laiba haibase mase miyoi bagi mase lisat nate haibo phamasi ai thamjage
Hauzik oiriba lebak ki irang asina maram oiduna lamdam masigi tongan tongan ba sinfamda leiriba miyoi kanglup khudimak lebak ki oirakliba ihau asida saruk yaduna lakle asigum laba tanja asida tumda chadana amade magi pairiba sinfam kaya adubu thadoktuna lebak kanbana ngakbana hena maru oi khanduna lantheng asida saruk yari maram punamak asina maram oiraga lanai microfinance tawbiriba sendoi khombiriba marup tawbiriba khwai punamakna hauzik mayong nariba awaba kaya asibu ubi Duna Lepaki Oiba Iho Asina Ingthaba Maikai Kaya Amada Laktri Fauba Afaba Maikaida Yoroktri Fauba Thawbal Wangmataba Sorok Maka Social Service and Welfare Association SSAWN Konba Mafamda Sel Amadi Sendoi Khombagi Thabak Punamak Lepinaba Apel Tarakle Hauzik Manipur da thokliba irang asina maram oiraga tha sigi taramapan khulngakpa chatkiba miyoi maribo lilongda leiba Assam Rifles na faziluba adubu thadokpiyu haiduna sangsiluba maira paibi singda 33 Assam Rifles lilongi personal singna phurakpadagi aso apan nanghankiba nupi humpudara marida sengi tengpang pikre Club Tara Nipan gi apun balup ama oiriba Maitai Community Joint Coordination Committee Waithau tu Kiam Sifai Haukha Thawbal Khunauna Sinduna ngase Babu Kaithel da pangthokiba tengbang pibagi thoramda Thaudog aduda aso apan nangkhibi nupi amana phongdorakpada mahak chahi nifumathoi sure adubu Imalebak Manipur gi damakta karigumba ama tawba ngamkhidre handak Imalebak ki damakta ikheng taba phangjakhiba ase chauthokse Imalebak ki damakta ikheng taminasi thawai kathok minasi Imalebak Manipur kanminasi haike Kuki militant singna Maitai yum sing mai thakibadagi lanjelakhiba singidamak Thawbal district ki tongan ba mafam singda hangliba relief camp sing punsinnaba district administration na khangan khibagi matung inna Youth Voluntary Association YVA Wangjing Bazar Community Hall da hangliba emergency relief camp te leiriba inmate sing asidagi Kodompokpi Sports Complex da hongjin khibaga loinana YVA gi relief camp ta mayam punna chaklen ama Minaduna farewell thoram ama pangthokre YVA gi member singna achoba thodang loduna matam khara relief camp asida leirakliba inmate sing harau na kaina duna towel amamam su khudol tamke ngasigi thoram aduga mari leinana YVA gi convener Narengbam Rajiv Kumar na haikibada ngasidagi mafam amada hongduna leigadoriba inmate singna mafam adugi chana kanglon sing adu ngakna leibiyu yamna sonthana leibiganu mathau tade inmate singisu yamna chauna right leiribani hairaduna relief camp sing punsinnaba lengakna lokhalagliba asida aikhoisu sogatpa ngasigi khongjang asi lokhatpani haike ngasi Kodompokpi Sports Complex ta hongjinduna chatliba singnasu award apa leiba matamda YVA desu hairau aikhoina matam punamakta nakhoibu yengsingani haike yumda leiba nga singna chabada changba pochido school na pibiro school na changadaba lariki ekhoi mahitamra changadaba admission fee to mai khoi saitik pokcharani oja singi torok ni matam tade ekhoina achuna de khoi type buzari haidra adu phajana thamaba pora makha DC kutang na ko yon jabre ado DC na adu makha taba zonal education officer JDO Marile laba district SP aduga DLC ki chairman adu ki chief mai kutang na yon jabre ado ko menesilapa adu ki plan do da oren ada ko to mopide yor mato so ai sasing je semaina tamdori ni habitu ma placement thamiro ko site so pressure ki thamjarabani na ado photo minera ka dominarasi ko school ki site ni so tomana ko press media da mo toman lokuk sarkani ado dasu ado saru ya sabiraga angang sing do class e bakem lejare ado class 12 ko bangang sing yor ga su mado pena nurse ki oiba course ma Ziri Nongponganbi Village Level Federation BMMU Jiribam Block MSRLM gi lamjing lamtak makhada ngasi June kulumdoi degi Jirighat High School Karmaranga Hilgarta hoji hangliba relief camp asida leiriba maheiro singda section ani thoktuna lairik takpi tambiba hokre lairik takpi tambiba hodokpa si Nongponganbi Village Level Federation Kamaranga gi President PH Onimana Tharamapu aduga athoi balengbirakpa oina Hilgarh GP gi ward member NG Gopeshwar Jirighat High School ki Headmaster Putin, Block Mission Manager MS RLM Wahengbam Premchand, VLF Secretary T Jharna,
VLF Treasurer ai Sadhana mayai tangbal loduna jamlaba tharamasi haudoke Jirigar High School Hilgata hangliba relief camp asida leiriba mahiroi singi mama mapa takpi tambibagi thogdang logadoriba oza sing volunteer VLF singi office bearer singsu saru yake Relief camp asida ngasidagi takpi tambiba horiba asi maruoiba maramdi relief camp asida leiriba mahiroi singda mahima singda kharada oirabasu pukning singsinduna thogliba pamdaba irang asidagi mikup kharadang oirabasu kauthokpa ngamba tungi mirolgi yumbi oirakadoriba singda mahima singi maruoiba tangai fadaba lei haina thenglabasu thengna lairik takpi tambibagi thoram pangthokpani haina VLF sigi secretary T Jharna na phongdokhe thoram mapugi warol piraduna VLF sigi President PH Onimana Hai Lekai Khulsigi Mahai Masing Hairaba Icha Inau Amade Lanaigi Lengaki Oza Singna volunteer Oina Oza Oibigane Relief camp asida leiriba Mahairoi Singna su tawfam khangdana Mahairoi ni haiba fawba kaurakadra haiba jingnarakpa adugi mathak leite laira selal group yauriba imung manunggi fibam chadaba mayam asigi yenglaga mai pakna sinwa langba ngamnanaba leibak miyamgi maru oina jiribamda leiriba lanai amadi lengaki thaupuba social worker entrepreneur singa mateng pangbiduna relief camp asida sathariba mahairoi singda mahai masing lairik takpi tambiba asida angam mateng pangbiba pame DMM Wahengbam Premchana Haikibada Asigumba Lebaki Kunaigi Tungi Yumbi Orakadoriba Relief camp asida leiriba mahairoi singda mahai masing takpi tambiba silang bagi wakalon asi thabakta onthokpiba ngambasi yamna nungai SIG singi apunba village level federation na mahairoi singda boy kolom pension pibibasi aduki matik thagatningai ne lemna mangdabasu oisano SIG ni hairaga haptagi sel khaigatnaba sel punsinba loan amadi livelihood activities kakta natana asigumba education da yumpham oiba social development human development da pukning changlakpa ahen ba miteng thamlakpa sida nongpo nganbi VLF kamarangabu matam chupada afabada tawba ngamba oirashno haina phongdokhe Law and order ki fibam fagalakpadagi ngasi Imphal East amasung West ki oina numidang wairam pung 6 fawba curfew komthokke adubo Bisnupur district ki dinungthil pung 5 fawbadang komthokke curfew komthoklingaida kaithel amadi dukan sing thong hangnakhe miyamna nongmada changdraba yadraba polam sing curfew komthoklingaida leisinakhe lambida hanagumna gari chenakhe hayengi oina su Imphal East amasung West ta numidang wairam pung 6 fawba curfew komthokre Bisnupur gina hanagum numidang wairam pung 5 fawba komthokli Manipur gi MLA humpu tumduna leibasi yaning de haiduna ngasi Thobal district ki manung channa leiba wangjing khunauda amuko gi makhada maira paibi amadi club singna pullaga wakat mifam phamkhre wakat mifam aduda amuko gi thongmi singsu saruk yakhi amade wakat mifam aduda saruk yakhi bi wangjing khunaugi maira paibi secretary RK Lakshmi Devi na phongdorpada state ki MLA yangkai asi central government ke man ki baat na sumduna thamkhraba phongdoke mangna makha taraduna July gi tarik amadagi school karagani haina notice tholakpa si yaningde jingyada leiba satra singide matau karamna school kagani haike relief camp te leiba khakta lemna lairik tamhangani haiba sinataba Manipur da leiriba maitai praja miyam gi mamangda tholaklaga satra khudingmak lemna lairik tamhannaba sinbiu haike district khaidami kendra wise natabi turel ki wangmada Bishampur district ki maibel yawi kumbi kendra ki maibel yawi haiba mayam ase music lengang tabi child mangjing chandon ki haiba mafam sing sini akoi ki nomi maruna akoi ki naton sumang da sat pai daga leiba mafam sing sidagi ki maibel sing sia punsi laga manung lanban nga ga leiba ki maibel sing ki awat pa kun ki kuncha sing awat pa kun matai da leiba akoi na ngamna na support tauna gani habi yumfam boiraga ngasi mi fam ase pangtok chabani aduga iroina na sana leba Manipur asida boiba mapari mamom aikoi gi khongpham chen na leptuna khongpham hanba leitana aikoi gi thongna jem angam bi thakta puthukana aikoi gi khongang ngaga ima leba Manipur kai bi aroi haiba kholau sina amat ta boiba kholau oiraga ngasi su hanba leitana lamdam asongi
loising loyagi ima ibel singna ai til naidana makoi gi mato chana tawi ha masi ai miyam se state asida leiba MLA humpu aduga government private ba akoi adu yamna adu adagi wari nate I am not fit adu fitti oide moi bu chaiba thambagi adu matam asida di center da Narendra Modi gi Prime Minister Narendra Modi gi man ki baat na nausum sei oina satuna ngasi di aikoi gi angam athau kaya loi na tumduna magi nausum sei du da yata na leikre center na ngasi di akoi wa tabi dre state na wang ngang basu center na tabi dre state ta su akoi na wa hai bagi wa ngang bagi akoi gi wa tabi dre hai ba posak asina loijing loya da loi leidi ba aikoi di ithau na phana ngasi su khut ta khulai yaudana khut ta khulai amak yaude imai bel sing sina thoi ba sing se khulai amak paidana lantheinari lamhanjida haiba paudam ase Manipur mafam sinba thuna Manipur da natana Bharat amadi Bharat ki wa mada leiba maidai phurupsa sing sida aikoi ki paudam chingya nakna le hoba imai bel sing paudam sing se kachin ko ya thumna yohan biu haibasi Chahi July 10 taret fauba Maldives pangthokadaba 12 suba South Asia Bodybuilding and Physics Sports Championship September amadagi taret fauba Nepal da pangthokadaba 59 suba Asian Bodybuilding and Physics Sports Championship 2023 amasong South Korea da November 3 tagi 13 fauba pangthokadaba 13 suba World Bodybuilding and Physics Sports Championship ta India ki mahut sinduna saruk yagadaba nupa amasung nupi bodybuilder taret khalakpada Sangai Gym Khagempalli ge sanaroi ahum nupa ani thinguzam Ritesh keji humputara mangage Junior Men's Bodybuilding RK Sanathoi Mitei Senior Men's humputara amade nupi ama Jenica Naurem Junior Women Model Physics khalakpada gym asina harau tayamba phongtorakle Amaramda Kaisam Kendrage, Kaisam Thong Kendrage, Kalakiba, Sanaroi, Ahumasibu, Kendra Asida Labor Club Singna, Angamamateng Pangbiduna, Sanaroi Singasibu competition da my park Nabahonabiu Haidi. Amaramda Sanaroi, Ahumasina, my park Nabagidamagda, Isorda, Thoniza Kre Haidi. ELITETV News Channel asigi oina miyamna email gi khuthangda ipau thabirakpa matamda email address info@elitetv.in da thabiraknaba khanganjare masida snatana ELITETV da ipau phongnabagi oina phone number 9402890982 da ipau phaubiraknaba khanganjare miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjare Loslapkada maruoiba pau amana pisari Manipur da leiba furupcha khudimak amata oina punsinduna India dagi tokhaiba Manipur leibak ama semnaba khongjang changsinba matam oire haina Forum for Restoration of Peace ki convener Asang Kasarna phongdokre Manipuri diaspora singna Manipur gi isuda Prime Minister Narendra Modi na tumina leibabo yaningdaba phongdoktuna UN headquarter amade Washington DC manakta protest tawkre Manipur da Santipura u haiduna CPI na Delhi gi Jantar Mantar da wakat mifam chathakre Yangang Popi Gwaltabida Kuki Military Singnava Singa Kulngakpa Kunja Singa Khut Thoknakre Aso Open Gi Chapsaba Pau Phangtre Churachandpur Dagi Lanjen Naraklaba Singhi Kwaktada Rehabilitation Center Sanana Budget Minister Na Hakthengna Chatuna Yingsinkre Amadi Imphal West amasung East ki curfew hayeng numidang wairam pung 6 fauba komthokle Bisnupur district ki numidang wairam pung 5 da adumak leiri
ngasi gi oina de ELITETV na pijaba numitang gi pau lojare miyeng tabiriba singbo amukana khurumjari